Punapu Krumjari. Marang 26 September da US President Donald Trump na India gi pharmaceutical sector da 100% tariff lowering haina announce tokre. India dagi import torokpa branded or patent drugs sing da 100% tax lower ni haibani. Tariff haibadi import duty fee haibani. Samna hairabada US da hana branded drug and medicine amada $100 piramba du hauzik $200 pirani haibani. Pigadoriba central must say import tawgadoriba company or organization aduna import tawgi chang Hantan Gadoribani. Adobu, Karigumba Hariba medicine adu America da Saba Madi, India company US da manufacturing plant, Labor Eragadi Masi low Roisu Hari. Luena Masi October 1st Tagi, Chanaba Horgani Hari. Hariba Tariff asi Tambagi, legal context Hargadi, Masi US ki logi matungina under Section 232 of Trade Expansion Act, Masigi matungina Karigumba Makoigi, National Security da threat leragadi, Asigumba Tariff asi imposed ovai, Hivasini. Aduna, Hokiba Matam Karasida, Trump na, Masigi, Egg asibusin aduna, Indiagi Matakta Tungan ba Tariff Kayama, Tamduna Lagdi. Pharmaceutical sector da 100% tariff imposed to wiwa pharmacy hek announced to kiwaga ngarang India gi pharma sector gi stock asi 4 to 5% phawba hantaraki pharma gi index ta around 2.5% hantaraki masi hauze announced to budang ari bani karigumba 1st October dagi chana ba horagadi kari phibam oigadori sidagi hena sathi ba phibam ama oirakpa yari aduna hauze pharma sector gi oina mipaininga obo wafamni maramdi America da yoliba hidak langthak sing asigi 40% di India dagi import tawni loinana world pumbada India na export tawriba pharmaceutical products singi around 1/3 haidi saro hum thopagi amadi US khakta da export tawi haidi adubu India gi oina khara relief oiba wafam ama hairagadi haiba tariff asida generic medicine gi oina di yawroi haiba masu yawri India da manufacture tawriba amadi export tawriba medicine ayamba haidi almost 80 to 90% di generic medicine ni branded nataba brand laitaba haiba tare aduna experts sing matungina India gi oina long term da yengba matamda masina ka haina impact oiroisu haidi aduna ultimately masina US da chauna problem ohelakpasu yari makhoi praja singda hidak langthak sing asi tangna phanggadoribani phagi dagi Trump ki tariff ki war asina India da problem create torp ki chang asi asum wangkhalakli ahanbada India dagi export torpa product ayambada 25% tariff adi taxes imposed tormani adudagi amuk extra 25% amagumu hapchinki aduna 50% yoroki adudagi amuk H1B visa masida $100,000 ki fee ni haina muk announce torki adudagi housing na muk pharmaceutical sector da amu onselakli masihana yawram dabani adubu amuk 100% lower ni haina announce torli besini lunena masina su loidri hari masigi matakta secondary sanction kya amagasu thamlakhi gani hari Trump ki matungina haiba tarif mayam asi thamlakpagi maram asi mayamna su hena khangbiram lagani India Russia ga trade tawgini Russia dagi maruina crude oil samadi gas laibagi Trump ki matungina masina India na Russia Ukraine war asida Russia da funding tawga chap manai maramdi Russia da masina yamlaba revenue generate tawhalisini US na claim tawri India na Russia dagi crude oil sing lauduna refine tawrba matungda European countries sing da refined petroleum products like diesel jet fuel na chingba export tawri aduna masi indirectly Russia gi war da funding tawri haibasini aduna European countries sing da su US na India dagi energy import tawduna basu request tawkhiba laikhrabani mamangda haidi makoisu India gi mathakta sanction tawnaba hauze India ga tawnariba oil amadi gas ki trade adu immediately lepnabagi unified western front ama oina thabak tawduna India bu diplomatically and economically isolate tawwe anaba masigi response oina July 2025 ta European Union na resolution ama pass tawki maduda hairi 21st January 2026 tagi any refined petroleum products like petrol diesel jet fuel etc madu Russia dagi originate torokpa oiragadi madu European countries sing na lairaroi haina aduna yonge hairagadi proper documentary proof of origin utkadabani hairakre kadai dagi lauraga sungdorokpa oil thawno habadu ullaw matungda makhoi import tawgani sini adubu US na madugi deadline adubu ngaidana khudaktagi action lokhatnabagi taksin gibasu laikhrabani panba yabadi European countries sing da yam sauna India dagi energy or refined petroleum products sing export tawri 2024 fawbada around 16% makogi total fuel consumption di India dagi import
tawui hari aduna kudakta hekta lepa haibasi mafamduda chaos situation lakpa yaribani fuel gi maman khanghen hengat kadoribani amaromdana muk Russia da USA na araiba sanction makai thamjillabani na upai leitabadagi India da makoi yamna hongba mamalda crude oil sing export tawri masi khudong chaba sisu India na fajana lawri crude oil sing asi lawro matungda madubu refine tawduna sungdoktuna atai world gi country even Russia ga war tawnari baleba Ukraine da fawba refined petroleum export tawri makoi gi darkar leba diesel gi around 15% di India dagi import tawi fawba hairi report kharagi matungina aduga somdana mo India gi oina nation first ni hairi US kakina tana world pumbu gi oina leibak asida yamlaba energy gi awat palairi aduna masi aikhoi gi necessity ni luxury natte haibasini loinana this is new India country man hekta dhap tawraga chatkadaba leibak ama natte haina muktuna lairi loinana hiram asida India gi external affairs ki maikai dagi criticize tawri US amadi European Union masamak billion words of trade Russia ga tawri particularly energy and critical materials ta 2024 gi data yangbada European Union na Russia ga tawnakiba trade asi 67.5 billion euro oiki haina thamki aduna India amadi Russia gi relation asi hojik strong budi oiragli adubu at the same time India gi oina trade deficit su yamna wangkhalakli India gi external affairs minister S Jaishankar na Russia gi Moscow da pangtokiba 26th session of India Russia Intergovernmental Commission da statement ama thamki India gi oina yamna maru oiba wafam ama India amadi Russia gi mathakta hojik lairiba trade imbalance asi India na yam tuna hanthan bagi tangai fadawal laigani haina thamki habadi India sumnagi import khaktamak tawbugi mohutta Russia da export tawbugi chang wangkhalan ba tangai phade haibani mana makhata na haiki 2021 da lebak ani asigi trade volume haidi lalon itik tawbugi chang haibatare masi 13 billion dollars lom oirami adubu masi 2024-25 yorokpadadi 68 billion dollars oirakre trade tawbugi chang di yamno wangkhalakle adubu luribadi masida lebak animak balance oiribra manaribra haibasini madudi oidre India gi oina Russia da pochai yonbadi amde adubu laibagi changdi asuki mati wangle masi apikpa margin natri deficit trade imbalance asi 2024-25 ki oina 58.9 billion dollars oiri hairiba amount asi Russia dagi import taw senfam ni export tawna only around 10 billion lom tamak oiri sin talibasi 2021 da tawramba export madugi volume adudi adumak leiri adubu import tawgi changdi yam ka hena wangkale habani sumaina sum chathaba taragadi madugi power asi Russia gi makhutta dum leikiba tabani haibasini masigi solution oiba yaba warisu sanarki hari India gi maikai dagi Russia da yonba pangba pochai kudimaksu mafam sida market pifam thoi haina Russia na India gi ofam sibu support tawbo ina hairi US ta hana yolamba hoji yonba ngamdaba pochai kudimak makhoi da yonba yagani haina sigi mathakta EA EU Euro Asian Economic Union masi Russia na lead tawba union amani masida India free trade agreement puraknaba honari hari khudam oina India gi pharmaceutical sector textile agricultural product kaya ama Russia da yonba yanabagi adubu masigi damakta infrastructure gi chawrba darkar oigani masigi oina su thabak ani pakat pa hore hari khudam oina Chennai Vladivostok Eastern Maritime Corridor masi semgatpa masigi matengna hana 40 days sangna pochai putok pochin tawrambadu 24 days ta yohonba ngamhallagani hari aduga mana north south transport corridor semgatpa sini masina trade cost amadi transport ki cost su hanthana bani hari masigi matengdagi India gi side tagi export hengar han bangamgani hari masi maru yamna oiri maramdi Russia amadi India matam sangnadagi trusted partner oiduna lagli adubu geopolitics ta permanent friends laite permanent enemy laite hainari bani aduna India gi trade imbalance ohendana balance oina chatpagi tangai phadab laigani atopa country singda depend tawdana healthy economy oina laige hairagadi wafam khara si thamjaraga ngasi video si matang si loisinjage video si like share loina na channel na sibu subscribe tawbu kawiyano puna pu Tasi Khangsi ki mai kai degi kai kuna bocho